Ngasigi thodok wari asidi tabada yamna angakpa asengmamaki thokhiba thodok amani haibada thajaba watpa filamgumbada ukhiba maongda plan tawduna oithokpa yararoidaba posek amabu thajahanduna mioiba amagi punchibu karisu leitana khankhiba nungsiba ama phangnabagidamak maga luhongduna leiraba magi mapuroibagi mafamda tawroidaba thabak tawkhiba aduga mapuroibana magi nupibu nungsibagidamak maga punna time spend tawduna leinabagidamak magi merchant navy gi thabak amabu toktuna yumda halakhiba aduga magi nupabu tamthina nungsiba amagidamak hakhibagi warini ngasigi thodok wari asi kuikuidriba mayamnasu taningba khaningba matau karamna thokhibano thajadaba thodok adugi warini thodok asi Uttar Pradesh ki Meerut district ki manung chana leiba Brahmapuri kauba mafam amada thokhibani mafam asida Indranagar gi mafam amada imung ama leirami Saurabh Rajput magi nupi Muskan Rastogi aduga makoi anigi macha chahi tarumuk surabi amaga leibani matam aduda Saurabh asi London da bakery gi thabak tawduna leiribani aduga yumdana Muskan amadi chahi taruk surabi macha nupi asiga rengi yum asida leiribani makoina leiriba yum asiga khara naknana Muskan gi mama hoisu leirami mafam aduaida Saurabh yumsu leirami adubu makoigi yumgi ahalsinga punna leiminaramde makoina tungana rel logduna leirami maramdi Muskanga mane makuga chanaramde yanaramde asumna February 2025 yorulami Saurabh asi thabak tawduna chahi ani gi mamangdagi London da leiribani mahangna London da leiriba asi matam yamna kuibadagi yumda chatuna magi imung manunga unanabagi wakhal khalami 25 February da magi nupi Muskan gi birthday su taribani aduda natana 28 February da macha nupi gi birthday su tarami yumda thoroklaga magi nupi amadi macha nupi gi birthday celebrate tawnaba khalami asumna 24 February 2025 ta India da laklami aduga 25 February da magi nupi gi birthday su celebrate tawrami makoina celebrate tawduna Saurabh Muskan amadi macha nupi makoi ahumna dance tawbagi video amasu news media da viral su oirami aduga media report amagi matung ina Muskan gi pupu asi astrologer amasu oi hairami Brahmapuri gi Kauribora gi mafam amada leirami matam adu 2016 gini matam aduda Muskana magi pupu gi yumda toina chalami aduga mioi mayam amasu mafam aduda laknaribani makoi mayam adugi manungda Saurabh ki mama amadi Saurabh su yaurami asumna Saurabh amadi Muskan makoi anina mafam aduda thengnaduna 2016 dagi khangnarakibani matam aduda Saurabhna Merchant Navy da thabak tawrami Saurabh ki mapa asina petroleum gi mafam amada thabak tawbadagi retire oikrabani yumda Saurabh ki mayamba machanupi leiribani makoi asi yamna nungsi chanana leirambani makoida awatpa karisu leiramdi makoida Krorongi oigadaba property mayam amasu leiribani macha singsu thabak tawribani aduga Muskan asi class 9 fail ni class 9 fail oibadagi makhatana lairik tamkhidabani mahakna modeling amadi acting tawbasu pamlami mapagi sanali kolgi dukan ama leirami makoina leiriba yum adugi mamang thangba sarukta dukan oina tawbani aduga mabung machesu leirami mahakna makoigi thabaktasu mateng tawduna leirami 2016 da Muskan amadi Saurabh makoi ani thengnaduna khangnarakibani asumna makoi ani nungsinarami nungsinabadagi luhongnaba warisu sanarami asumna makoina makoigi yumda makoi ani luhongnaba wari tawba matamda yum anigi mioisingna luhongba adubu pamlamde makoigi imungi mioisingna yanaba fana kana hotnarabasu yumgi mioisingna yarongide maram asina makoi ani natumina chatuna court marriage tawgibani yumgi mioisinggi mayokta makoina court marriage tawrabasu yumgi mioisingnadi makoibu yarongkide adubu tamna Muskangi mama mapana Saurabhpu makoigi mayanupani haina khanba haurami adubu Saurabhki imungnadi Muskan asi makoigi mamungnupi ama oina loksinba ngamlamde haibadi yaramde adumak oidunasu Saurabhki yumda leirami Saurabhti Merchant Navy oiribani maram achina yumdagi lapna matam sangna leiba tarami magi thabak kitamak chahi amagi manungda tha kharagidamak yamwana suti phanglami maram asina Saurabhna magi nupigidamak matam kaithokpa ngamlamde asumna Saurabhna magi nupibu nungsijaruba magi nupigidamak matam kaithoktuna Muskanga puna leiminage khanduna magi Merchant Navy gi thabak adubu toklami yumda halaktuna magi nupiga puna leiminarami
ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯛꯇ ꯇꯧꯒꯦ ꯐꯪꯗꯕ ꯊꯕꯛ ꯑꯃꯕꯨ ꯇꯣꯛꯇꯨꯅ ꯌꯨꯝꯗ ꯐꯝꯂꯒ ꯂꯩꯕ ꯎꯔꯨꯕꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯒꯤꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯒ ꯌꯥꯅꯗꯕꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯃꯆꯥꯗ ꯃꯔꯩ ꯇꯧꯅꯔꯝꯃꯤ, ꯈꯠꯅꯔꯝꯃꯤ꯫ ꯑꯍꯜꯅ ꯍꯥꯏꯕ ꯋꯥꯁꯨ ꯀꯌꯥ ꯂꯧꯔꯝꯗꯦ꯫ ꯊꯦꯡꯅ ꯍꯧꯒꯠꯄ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯕ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯁꯧꯔꯚꯀ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯎꯅꯗꯨꯅ ꯁꯧꯔꯚꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯨꯁꯀꯥꯟ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯅꯛꯅꯕ ꯏꯟꯗ꯭ꯔꯅꯒꯔꯗ ꯌꯨꯝ ꯚꯔꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯝꯗꯕꯗꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ 2019ꯗ ꯃꯨꯁꯀꯥꯟ ꯑꯃꯗꯤ ꯁꯧꯔꯚ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯍꯔꯥꯎꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯧꯔꯚꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯁꯨꯅꯨꯄꯤ ꯑꯃ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯍꯧꯔꯝꯃꯤ꯫ ꯁꯧꯔꯚꯅ ꯃꯌꯥꯝꯕ ꯃꯆꯟꯅꯨꯄꯤ ꯃꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧꯅꯨꯄꯤꯒꯗꯤ ꯀꯌꯥ ꯁꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ 25 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗꯤ 28 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯨꯁꯀꯥꯟꯅ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯗꯦ꯫ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯌꯨꯝꯗ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯃꯤꯗꯤꯌꯥꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ 5-6ꯔꯛ ꯐꯨꯗ ꯗꯦꯂꯤꯚꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯁꯧꯔꯚꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯁꯧꯔꯚꯅ ꯃꯃꯥꯈꯣꯏꯗꯒꯤ ꯇꯤꯐꯤꯟꯗ ꯆꯥꯛ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯧꯔꯚꯀꯤ ꯃꯃꯥꯒꯤ ꯌꯨꯝꯗꯒꯤ ꯂꯧꯗꯨꯅ ꯆꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯧꯔꯚꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯇꯤꯐꯤꯟꯗ ꯆꯥꯛ ꯂꯧꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ 2025ꯀꯤ ꯃꯥꯔꯆ ꯊꯥꯗ 1 ꯃꯥꯔꯆ, 2 ꯃꯥꯔꯆ ꯑꯃꯗꯤ 3 ꯃꯥꯔꯆ ꯐꯥꯎꯕ ꯌꯨꯝꯗ ꯆꯥꯛ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ 3 ꯃꯥꯔꯆ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ 3 ꯃꯥꯔꯆ ꯑꯁꯤ ꯁꯧꯔꯚꯄꯨ ꯍꯤꯡꯅ ꯎꯈꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ 3 ꯃꯥꯔꯆꯇ ꯁꯧꯔꯚꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕꯅꯤ꯫ ꯃꯨꯁꯀꯥꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯦꯛꯖꯥꯝ ꯆꯠꯄꯗ ꯊꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯨꯁꯀꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯊꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯃꯨꯁꯀꯥꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯃꯕꯣꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ 3 ꯃꯥꯔꯆ ꯑꯁꯤꯗꯁꯨ ꯃꯨꯁꯀꯥꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯌꯨꯝꯗ ꯊꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯉꯛꯂꯝꯈꯤ, ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯧꯔꯚꯀ ꯚꯦꯀꯦꯁꯟꯗ ꯆꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯁꯤꯝꯂꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥꯅ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯩꯔꯤꯉꯩꯗ ꯃꯇꯧ ꯀꯔꯝꯅ ꯅꯣꯏꯅ ꯆꯠꯀꯗꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯑꯗꯨꯒꯤꯗꯤ ꯁ꯭ꯀꯨꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯦ, ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯍꯥꯏꯅꯈ꯭ꯔꯦ ꯈꯨꯝꯂꯝꯃꯤ꯫ ꯃꯨꯁꯀꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯧꯔꯚꯅꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯈꯤꯕ ꯂꯩꯔꯝꯗꯦ꯫ 4 ꯃꯥꯔꯆꯇ ꯁꯧꯔꯚꯀꯤ ꯃꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯇꯤꯐꯤꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯧꯔꯚꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯂꯥꯛꯇꯕꯗꯒꯤ ꯁꯧꯔꯚꯇ ꯀꯣꯜ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯧꯔꯚꯅ ꯀꯣꯜ ꯄꯥꯏꯈꯠꯂꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯥꯝꯕꯒꯤ ꯐꯣꯟꯗ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯕ ꯂꯥꯛꯂꯔꯣꯏ, ꯃꯄꯥꯟꯗ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ 4 ꯃꯥꯔꯆꯀꯤ ꯅꯨꯃꯤꯠ ꯂꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ 5 ꯃꯥꯔꯆꯇ ꯁꯧꯔꯚꯀꯤ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯐꯝ, ꯍꯥꯏꯕꯗꯤ ꯁꯤꯝꯂꯥꯒꯤ ꯃꯐꯝꯁꯤꯡꯒꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯐꯝꯅꯆꯤꯡꯕ ꯁ꯭ꯇꯦꯇꯁꯇ ꯊꯝꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯧꯔꯚ ꯑꯃꯗꯤ ꯃꯨꯁꯀꯥꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯇꯁꯇ ꯊꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯄ ꯈꯛ ꯅꯠꯇꯅ ꯁꯧꯔꯚꯀꯤ ꯃꯌꯥꯝꯕ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯁꯨ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ, ꯚꯦꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯈꯤꯕ ꯑꯁꯤ 5 ꯃꯥꯔꯆꯇꯅꯤ, ꯑꯗꯨꯒ ꯍꯣꯂꯤ ꯑꯁꯤꯅ 13 ꯃꯥꯔꯆꯇ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯕꯅ ꯍꯣꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯍꯧꯖꯤꯛꯇꯤ ꯀꯣꯏꯕ ꯍꯧꯕꯗ ꯉꯥꯏꯔꯤ, ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯈꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯨꯞꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁꯔꯨꯞꯅ WhatsApp ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯕ ꯐꯣꯇꯣ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯁꯀꯥꯟꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯂꯤꯕ ꯆꯤꯡ ꯍꯣꯇꯦꯜ ꯃꯐꯝ ꯈꯔꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯁꯤꯅꯔꯤ ꯑꯣꯏꯅ ꯐꯣꯇꯣ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯁꯥꯃꯛ ꯌꯥꯎꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯧꯔꯚꯅ ꯃꯁꯥ ꯌꯥꯎꯕ ꯐꯣꯇꯣ ꯊꯥꯒꯠꯈꯤꯗꯕ ꯑꯗꯨꯒ ꯁꯧꯔꯚꯇ ꯚꯣꯏꯁ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯚꯣꯏꯁ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯕ ꯑꯗꯨꯒ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯍꯧꯖꯤꯛ ꯀꯣꯜ ꯑꯗꯨ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯔꯇꯤ ꯇꯧꯔꯤ ꯃꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜꯅ ꯇꯥꯗ꯭ꯔꯦ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯦꯛꯁ ꯃꯦꯁꯦꯖꯇꯤ ꯑꯗꯨꯝ ꯊꯥꯔꯛꯂꯝꯃꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯜꯂꯝꯃꯤ 5 ꯃꯥꯔꯆꯇ ꯀꯣꯏꯕ ꯆꯠꯈꯤꯕ ꯑꯁꯤꯅ 17 ꯃꯥꯔꯆ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯀꯥꯟꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯃꯨꯁꯀꯥꯟ ꯑꯃꯗꯤ ꯁꯔꯨꯛꯀꯤ ꯁꯦꯜ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯔꯨꯛꯀꯤ ATM ꯀꯥꯔꯗ ꯑꯁꯤ ꯃꯨꯁꯀꯥꯟꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ATM ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯁꯔꯨꯛꯀꯤ ꯑꯦꯀꯥꯎꯟꯗ ꯂꯥꯛ 6 ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥꯁꯨ ꯉꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯁꯧꯔꯚꯇ ꯍꯪꯗꯅ ꯊꯑꯣꯏꯒꯤ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯀꯣꯜ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯃꯨꯁꯀꯥꯟꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯧꯔꯚꯇꯤ ꯌꯥꯎꯔꯛꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 18 ꯃꯥꯔꯆ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯃꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯦ ꯍꯥꯏꯔꯝꯃꯤ ꯃꯨꯁꯀꯥꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯨꯁꯀꯥꯟꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯅ ꯌꯨꯝꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯨꯁꯀꯥꯟꯒꯤ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯨꯁꯀꯥꯟꯅ ꯂꯥꯛꯄ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯃꯄꯥꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯨꯁꯀꯥꯟꯅ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ 3 ꯃꯥꯔꯆ ꯑꯃꯗꯤ 4 ꯃꯥꯔꯆ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯔꯤꯅꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯧꯔꯚꯀꯤ ꯃꯆꯟꯅꯨꯄꯤ ꯃꯌꯥꯝꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤ ꯁꯧꯔꯚꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯂꯝꯃꯤ ꯁꯧꯔꯚꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯁꯧꯔꯚꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯨꯁꯀꯥꯟꯅꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯧꯔꯚꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯁꯧꯔꯚꯄꯨ ꯍꯥꯠꯂꯝꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯤꯝꯂꯥꯗ ꯆꯠꯈꯤꯕꯅꯤ ꯁꯧꯔꯚꯀꯤ ꯐꯣꯟꯗꯒꯤ ꯐꯣꯇꯣ ꯀꯥꯞꯂꯒ WhatsApp ꯁ꯭ꯇꯦꯇꯁꯇ ꯊꯝꯈꯤꯕꯅꯤ ꯁꯧꯔꯚ ꯑꯁꯤ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯟꯅꯕ ꯃꯨꯁꯀꯥꯟꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯁꯧꯔꯚꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯁꯧꯔꯚꯇ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯇꯥꯕ ꯌꯥꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯁꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯨꯡ ꯃꯁꯤꯟ ꯅꯦꯕꯤꯒꯤ ꯊꯕꯛ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯗ ꯁꯦꯜꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯧꯔꯚꯅ ꯄꯥꯔꯇꯥꯄꯨꯔꯒꯤ ꯄ꯭ꯂꯥꯏꯋꯨꯗ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯁꯨ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯑꯃꯨꯛꯀ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯂꯟꯗꯟꯗ ꯆꯠꯈꯤꯔꯝꯃꯤ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯂꯟꯗꯟꯗ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯁꯧꯔꯚꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯈꯤꯕꯅꯤ ꯃꯃꯤꯡꯅ ꯁꯥꯍꯤꯜ ꯁꯨꯛꯂꯥꯅꯤ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯅ ꯊꯥ 19ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯁꯥꯍꯤꯜꯒꯤ ꯃꯌꯥꯝꯕ ꯑꯁꯤꯅ ꯂꯟꯗꯟꯗ IT ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯁꯥꯍꯤꯜ ꯁꯨꯛꯂꯥ ꯑꯁꯤ ꯈꯔ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯁꯤꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥꯒ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯊꯥꯖꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯕ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕ ꯅꯨꯄꯥ ꯑꯃꯅꯤ
2019ꯗ ꯁꯧꯔꯕ ꯑꯃꯗꯤ ꯃꯨꯁꯀꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯃꯇꯝꯗ ꯁꯥꯍꯤꯜꯅ ꯃꯨꯁꯀꯥꯜꯒ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯜ ꯑꯁꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯁ꯭ꯀꯨꯜ ꯕ꯭ꯔꯍ꯭ꯃꯄꯨꯔꯤꯗ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯨꯁꯀꯥꯟꯅ ꯀ꯭ꯂꯥꯁ 9 ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯃꯈꯥ ꯇꯝꯊꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ 2019ꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯂꯝꯃꯤ, ꯃꯗꯨꯗ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯟꯁꯨ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯍꯥꯞꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯔꯨꯞ ꯑꯃꯗ ꯊꯦꯡꯅꯕꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯨꯜꯂꯛꯈꯤꯕ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯒ꯭ꯔꯨꯞꯀꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯃꯨꯁꯀꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯁꯥꯍꯤꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯥꯍꯤꯜꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ꯫ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐ꯭ꯔꯦꯟ ꯈꯔꯅ ꯃꯈꯣꯏ ꯃꯌꯥꯝ ꯎꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯤꯔꯨꯠꯀꯤ ꯁꯣꯄ꯭ꯔꯤꯛꯁ ꯃꯣꯜꯗ ꯃꯌꯥꯝ ꯄꯨꯂꯞ ꯊꯦꯡꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯊꯦꯡꯅꯔꯝꯃꯤ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯟꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2021 ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯊꯨꯞ ꯑꯀꯣꯏ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯅꯕ, ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯣꯏꯕꯗꯒꯤ ꯄ꯭ꯂꯦ ꯁ꯭ꯀꯨꯜꯗ ꯊꯝꯂꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯧꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯨꯁꯀꯥꯟꯅ ꯑꯉꯥꯡ ꯂꯧꯗꯨꯅ ꯂꯥꯛꯄꯗ ꯁꯥꯍꯤꯜꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯨꯁꯀꯥꯟꯅ ꯌꯨꯝꯗ ꯆꯥꯏ ꯊꯛꯅꯕ ꯁꯥꯍꯤꯜꯕꯨ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯥꯍꯤꯜ ꯃꯨꯁꯀꯥꯟꯒꯤ ꯌꯨꯝꯗ ꯌꯥꯝ ꯇꯣꯏꯅ ꯇꯠꯇꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯅꯨꯡꯊꯤꯜ ꯑꯃ ꯁ꯭ꯀꯨꯜꯗ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯃꯇꯝꯗ ꯑꯌꯦꯠꯄ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯌꯨ ꯊꯛꯃꯤꯟꯅꯕ, ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯑꯇꯣꯞꯄ ꯅꯤꯁꯥꯒꯤ ꯃꯍꯥꯎꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯨꯁꯀꯥꯜꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯁꯧꯔꯕꯇꯤ ꯂꯟꯗꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯁꯧꯔꯕꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗꯁꯨ ꯁꯦꯜ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯨꯁꯀꯥꯟꯅ ꯑꯣꯟꯂꯥꯏꯟꯗ ꯐꯨꯗ ꯑꯣꯔꯗꯔ ꯇꯧꯕ ꯑꯃꯗꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯀꯌꯥꯅꯆꯤꯡꯕꯗ ꯃꯥꯡꯍꯜꯂꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯁꯀꯥꯟꯅ ꯁꯥꯍꯤꯜꯒ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯁꯀꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯄꯨ ꯑꯗꯨꯅ ꯁꯥꯍꯤꯜꯒ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯥꯍꯤꯜꯒ ꯃꯨꯁꯀꯥꯟꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯦ ꯍꯥꯏꯕ ꯈꯪꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯧꯔꯕꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯧꯔꯕꯁꯨ 2021ꯗ ꯏꯟꯗꯤꯌꯥꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡ ꯁꯧꯔꯕꯅ ꯃꯨꯁꯀꯥꯟꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯥꯍꯤꯜꯒ ꯊꯥꯅꯈꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯧꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯁꯀꯥꯟꯕꯨ ꯆꯩꯔꯝꯃꯤ, ꯉꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯍꯤꯜꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯁꯀꯥꯟꯒ ꯂꯥꯞꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯁꯀꯥꯟ ꯑꯁꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯧꯔꯕꯅ ꯑꯦꯛꯖꯥꯝ ꯑꯃꯒꯤꯗꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝ ꯑꯃꯅꯤ꯫ ꯁꯧꯔꯕꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯏꯕ ꯆꯦꯔꯣꯜꯗ ꯄꯤꯁꯤꯟꯈꯤꯕ ꯅꯠꯇꯦ, ꯆꯨꯝꯅ ꯆꯤꯟꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯨꯔꯨꯒ꯭ꯔꯥꯝꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯣꯔꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯍꯤꯜꯗꯁꯨ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯂꯝꯗꯦ, ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯁꯧꯔꯕꯅ ꯃꯨꯁꯀꯥꯟꯗ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯀꯌꯥꯔꯛ ꯊꯦꯝꯃꯒ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯨꯁꯀꯥꯟꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯧꯔꯕꯄꯨ ꯁꯥꯎꯔꯗꯨꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ 2021ꯗ ꯗꯥꯏꯚꯣꯔꯁ ꯐꯥꯏꯜ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯔꯕ ꯁꯧꯔꯕ ꯋꯥꯈꯜ ꯐꯥꯊꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛꯀ ꯃꯨꯁꯀꯥꯟꯗ ꯊꯦꯝꯖꯤꯟꯗꯨꯅ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯅꯔꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯇꯥꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯅꯁꯨ ꯁꯥꯍꯤꯜꯒ ꯎꯅꯔꯔꯣꯏ ꯍꯥꯏꯔꯝꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯣꯔꯃꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ 2023ꯗ ꯑꯃꯨꯛ ꯁꯧꯔꯕꯅ ꯂꯟꯗꯟꯗ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯕꯦꯀꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯧꯔꯕꯇ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯔꯦꯟ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯃꯨꯁꯀꯥꯟꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯟꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯨꯁꯀꯥꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯧꯔꯕꯄꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯁꯀꯥꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯈꯤ꯫ ꯁꯧꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯝꯈꯤ꯫ ꯁꯧꯔꯕꯅꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ, ꯃꯃꯥ ꯃꯄꯥ, ꯀ꯭ꯔꯣꯔꯣꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤ, ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯊꯕꯛꯁꯨ ꯇꯣꯛꯈꯤꯕꯅꯤ, ꯁꯨꯞꯅꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯁꯀꯥꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ꯫
mahakna Muskanbu aduki matik nungsijarami. Muskan haiba khudimak wakhal karisu khantaba tawduna yarami. Adubu Muskanadi magi plan ama leirami. Magi nupa Saurabhna miramda chakhiba matamda magi nungsinaba nupa Sahilga unaba yaragani khanduna magi nupana chakhiba ngairamba oirami. Karigumba Muskana magi mamagi yumda leirabadi Sahilga unaba yaroidoribani. Mahakna leiriba Riengi yum asidadi mahak mathandani mahakna tawningba thabak loina tawba yarami. Mangonda thingminaba kanasu leiramde. Asumna Muskangi mama mapana Muskana haikiba Saurabhki imung manungi miyoisingna Saurabhpu hatkibani haiba adu thajakhidabani. Mama mapana nampuda hanglami adudi kari maramgidamak thodok asi thokraba phawba karigi aikhoida hairaktribano nangna matam aduda lekai tanaba law khongba tawdriba karigino haina hairami. Police ki mafamda chatlaga hairibasing asi haidokani haina asumna khara hangbada Muskana asengma pomba haidoklami. Mahaki mapureiba Saurabh asi mahaki nungsinaba nupa Sahilga pullaga hakhibani. Asengba khanglakpadagi Muskangi mama mapana Muskanbu police station da puduna chalami. Saurabhki imung manunggi miyoisingnasu Saurabhna karisu hairaktabadagi police da complaint ama thangkatkhiba leirami. Police na 18 March fawbagi manungda Sahil Shukla amadi Muskan rastogi police ki custody da thamlami aduga wahang pahong torami. Matam aduda makoi anigi asengma wari tamlami. 2023 da Saurabhna London da chakhiba matamda makoi ani amuka unaba hawrami. Makoina makhal kharagi nishasu sizinarami. Matam aduda Sahilna Saurabhna hingduna leirabadi makoi anina nungsinariba unariba makoina tawningbada tawriba asi tawba yararoi haiba khanglami. Aduga amana Muskana Sahilga loinabada Sahilgi asonba karigumba ama khanglami. Madudi mahak asi andhabishwasta thajaba thamba leikidraba mamabu hingni haiduna magi wakhalna mamaga wari sanaba wakhal choirba mioi amagum tawrami. Aduga mahakna Snapchat ta account ama hanglami. Maduda mahak masana message ijaraga amuka message adu kanana tharakpano haina wakhal tawrami. Amuksu hariba message adu mahake mamana tharakpani khalami. Mamana mangonda hainingba warosing adu message oina tharaktuna hairakpani. Maram asina mamagi warosing adu indaba yaroi haina khalami. Hariba asi Muskana khanglakpadagi mahakna kanaba lawkhibani. Asumna Muskana Snapchat ta mahake mapwagi number dagi account ama hanglami. Aduga Sahilda Sahilgi mamana tharakpa message amagumna tharaklami. Muskana Sahilda thajaba pirami adudi mahaki mama asigi thawai asi makhoi miyoiba amagi marakta tillare maram asina mamaga message thanaba phanglibani haina khanhalami. Muskana karigumba thabak ama hekta tawgadaba leirabadi Sahilgi mama saduna Sahilda message tharami. Sahilsu hariba adu karisu khandaba tawduna yarami. Muskana yum amapange khalabadi Sahilbu thadoktuna machagi mawa mapuroibagi khanba yaribani. Adubu macha mawa leiraba mana phataba lambi ama khankhibani. Mahakna Sahilgi mama saduna Sahilda message tharami. Muskan asi yamna phabi nupi amani mahaki thajaba mahanganu mahaku phajana yengchinbiu haibadi senabiu mahakna haiba khudimak yabiu. Sahilgi wakhanda Muskan asi mahaki mamana pambagi mahakpu phaningbagi damak message ki khuthangda mangonda mamana hairakpani haina khalami. Aduda natana Muskana mahaki mamagi account mabungi account saraga Sahilda message tharami. Nakhoi anigi mari aikhoina khangi adubu karisu akaiba leite haina message tharami. Madudagi Sahilsu khanfam khangdaba chamamnaba ama oirami. Mahakti hanadagi andhabishwasta thajaduna lakhibani. Maduda natana nishasu sizinaribani. Maram asina karigumba upai ama hekta tawraga Muskan asi mana lawdaba yadi haina khalomkhibani. Aduga Muskana Sahilda magi nupa Saurabhpu makoi anigi lambidagi lawthoknaba Sahilda haikibani. Sahilnasu makoi ani thonage hairabadi Saurabh asi hataba yararoi haina khalomki. Muskan amadi Sahilna November 2024 dagi Saurabh hanaba plan tawkhibani. Hanbada tumnabagi hidak pijaduna tumhallaga thangna thenduna hanaba khanarami. Aduga leibak tawthoktuna phumnaba khanarambani. Makoina mi amabu leibak manungda matau karamna phumgadage haina WhatsApp group ta hanglami. Adubu makoina wahising khara sendok chemjin tawduna yam haisingna hanglami. Makoi mafamda lai khurumbagi polamsing lai hariba polamsing asi mafam kadaida phumgadage aduga kayam luna tawraga phumgadabano haina hanglami.
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯐꯨꯝꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯨꯒꯜꯗ ꯇꯨꯝꯅꯤꯡꯅꯕ ꯍꯤꯗꯥꯛ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯁꯔꯆ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2025ꯇ ꯁꯧꯔꯚꯅ ꯃꯨꯁꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯔꯊꯗꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯕꯔꯊꯗꯦ ꯑꯗꯨꯒ ꯍꯣꯂꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯨꯁꯀꯥꯟꯅ ꯑꯃꯨꯛꯀ ꯁꯥꯍꯤꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯁꯧꯔꯚꯄꯨ ꯍꯥꯠꯄꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯨꯝꯅꯤꯡꯕꯒꯤ ꯍꯤꯗꯥꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯍ꯭ꯃꯄꯨꯔꯤꯒꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ, ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯔꯝꯗ ꯍꯦꯟꯅ ꯈꯟꯖꯤꯟꯕ, ꯂꯩꯇꯥꯐꯝ ꯈꯪꯗꯕ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯃꯗ ꯐꯖꯅ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯈꯔ ꯏꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯇꯨꯝꯅꯤꯡꯅꯕꯒꯤ ꯍꯤꯗꯥꯛꯀꯤ ꯃꯇꯥꯡꯗ ꯒꯨꯒꯜꯗ ꯊꯤꯔꯝꯃꯤ꯫ ꯒꯨꯒꯜꯗ ꯊꯤꯕꯗꯒꯤ ꯇꯨꯝꯅꯤꯡꯅꯕꯒꯤ ꯍꯤꯗꯥꯛ ꯑꯃ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯅ ꯏꯔꯛꯈꯤꯕ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯇꯨꯝꯅꯤꯡꯅꯕꯒꯤ ꯍꯤꯗꯥꯛ ꯑꯃꯒꯤ ꯃꯃꯤꯡ ꯃꯨꯁꯀꯥꯟꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯈꯨꯏ ꯁꯥꯗꯨꯅ ꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯁꯀꯥꯟꯅ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯠꯇꯨꯅ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯂꯧꯈꯤꯕꯅꯤ, ꯃꯗꯨꯗ ꯇꯨꯝꯅꯤꯡꯅꯕꯒꯤ ꯍꯤꯗꯥꯛꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯔꯒꯤ ꯃꯤꯅꯁꯨ ꯊꯣꯏꯗꯣꯛꯄ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯑꯃꯅ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄ ꯆꯦ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯕꯨ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ 22 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯁꯔꯗꯥꯔ ꯔꯣꯗꯀꯤ ꯃꯥꯔꯀꯦꯠꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯨꯄꯥ 2,000ꯗ ꯊꯥꯡ ꯁꯣꯔꯤ 2 ꯂꯩꯔꯝꯃꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯡꯁꯤꯡ ꯑꯁꯤ ꯆꯨꯝꯅꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯅꯠꯇꯦ, ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯆꯤꯀꯟ ꯊꯣꯡꯅꯕ ꯍꯥꯏꯕꯗꯤ ꯆꯤꯀꯟ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ 25 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯁꯧꯔꯚ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ꯫ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯌꯨꯗ ꯇꯨꯝꯅꯤꯡꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯊꯛꯂꯒ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯧꯔꯚꯅ ꯌꯨ ꯑꯗꯨ ꯊꯛꯈꯤꯗꯕꯗꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ 3 ꯃꯥꯔꯆꯇ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯨꯁꯀꯥꯟ ꯑꯃꯗꯤ ꯁꯧꯔꯚꯅ ꯀꯣꯏꯕ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧ ꯀꯨꯝꯅ ꯁꯧꯔꯚꯅ ꯌꯨꯝꯗ ꯆꯥꯛ ꯂꯧꯔꯨꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯁꯧꯔꯚꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯒ ꯃꯨꯁꯀꯥꯟꯗ ꯆꯥꯛ ꯑꯗꯨꯕꯨ ꯄꯨꯈꯝꯗ ꯊꯤꯗꯣꯛꯔꯛꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯅ ꯆꯥꯛ ꯑꯗꯨꯗ ꯇꯨꯝꯅꯤꯡꯅꯕꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯁꯧꯔꯚꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯑꯗꯨꯋꯥꯏꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯄꯨꯡ 11-12 ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯍꯤꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯍꯤꯜꯅ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯧꯔꯚꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯟ ꯃꯈꯣꯏ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯆꯥꯛꯁꯪꯗꯒꯤ ꯊꯥꯡ ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯨꯁꯀꯥꯟꯅ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯤꯜꯅ ꯃꯑꯣꯡ ꯇꯥꯛꯂꯝꯃꯤ, ꯊꯥꯡ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯁꯥꯍꯤꯜꯁꯨ ꯊꯥꯡ ꯑꯗꯨ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯗꯨꯅ ꯁꯧꯔꯚꯀꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ 4-5ꯔꯛ ꯊꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯕꯥꯠꯔꯨꯝꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯀꯣꯛ ꯑꯗꯨ ꯍꯛꯆꯥꯡꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯍꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯍꯥꯟꯅꯅ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯀꯦꯖꯤ 10 ꯂꯧꯗꯨꯅ ꯊꯝꯂꯝꯕꯅꯤ, ꯃꯗꯨꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3 ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯁꯨ ꯃꯊꯟꯇ ꯂꯩꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯁꯥꯍꯤꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯁꯥꯍꯤꯜꯅ ꯃꯨꯁꯀꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯨꯁꯀꯥꯟꯒ ꯄꯨꯟꯅ ꯁꯥꯍꯤꯜꯒꯤ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯁꯥꯍꯤꯜꯒꯤ ꯌꯨꯝꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛꯀ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯨꯁꯀꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯃꯨꯁꯀꯥꯟꯗ ꯗꯨꯀꯥꯟ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ, ꯁꯤꯃꯦꯟꯠ ꯗ꯭ꯔꯝ ꯂꯩꯉꯣꯏ ꯂꯩꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯁꯀꯥꯟꯅ ꯁꯔꯗꯥ ꯃꯥꯔꯀꯦꯠꯇ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯇꯅꯕ꯫ ꯗ꯭ꯔꯝ ꯑꯗꯨꯅ 1,100ꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯁꯨ ꯃꯃꯜ ꯀꯔꯤꯁꯨ ꯍꯨꯟꯅꯗꯕꯤꯗ ꯍꯥꯏꯔꯛꯄ ꯃꯃꯜ ꯑꯗꯨꯃꯛ ꯄꯤꯔꯝꯂꯒ ꯂꯥꯛꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯑꯃ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯗꯨꯀꯥꯟꯒꯤ ꯃꯤꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯃꯜ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯕꯤꯅꯕ ꯍꯥꯏꯅꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯁꯀꯥꯟꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗꯕꯤꯗ ꯁꯣꯜꯂꯤꯕ ꯃꯃꯜ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯩꯔꯛꯂꯝꯈꯤ꯫ ꯃꯨꯁꯀꯥꯟꯅ ꯁꯤꯃꯦꯟꯠꯒꯤ ꯕꯦꯒ ꯑꯃ ꯂꯩꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯤꯜꯅ ꯕꯦꯒ ꯑꯃꯅꯗꯤ ꯌꯥꯔꯣꯏ, ꯀꯣꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯃꯨꯛꯀ ꯂꯩꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯁꯀꯥꯟꯅ ꯁꯤꯃꯦꯟꯠ ꯕꯦꯒ 2-3 ꯑꯃꯨꯛ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯝ ꯃꯅꯨꯡꯗ ꯁꯧꯔꯚꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯁꯤꯃꯦꯟꯠꯅ ꯃꯦꯟꯁꯤꯟꯈꯤꯕꯅꯤ꯫
ꯗ꯭ꯔꯝ ꯑꯗꯨ ꯔꯨꯝ ꯃꯅꯨꯡꯗ ꯊꯝꯂꯝꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯦꯜ ꯂꯣꯏꯅꯃꯛ ꯃꯨꯁꯀꯥꯟꯅ ꯂꯧꯔꯝꯃꯤ, ꯆꯥꯎꯔꯥꯛꯅ ꯂꯤꯁꯤꯡ 44ꯃꯨꯛꯅꯤ꯫ ꯃꯈꯣꯏꯅ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ, ꯃꯐꯝꯗꯤ ꯁꯤꯝꯂꯥ, ꯃꯅꯥꯂꯤ, ꯀꯁꯣꯜꯗꯅꯤ꯫ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯀꯌꯥꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯃꯨꯁꯀꯥꯟꯅ ꯁꯥꯍꯔꯨꯈꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯁ꯭ꯇꯦꯇꯁꯇ ꯊꯝꯈꯤꯕꯅꯤ꯫ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯟꯗꯤꯔ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯣꯂꯤꯒꯤ ꯀꯨꯝꯍꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯄꯥꯡꯊꯣꯛꯂꯝꯃꯤ, ꯔꯤꯜꯁ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯃꯦꯟꯅ ꯐꯖꯅ ꯀꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯤꯃꯦꯟꯅ ꯀꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯗ꯭ꯔꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯁꯦꯜ ꯂꯣꯏꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯦꯜ ꯂꯩꯇꯕꯗꯒꯤ 17 ꯃꯥꯔꯆꯇ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯁꯥꯍꯔꯨꯈꯀꯤ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯦꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯍꯔꯨꯈꯀꯤ ꯕꯦꯡꯛꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯌꯥꯈꯤꯗꯕꯅꯤ꯫ ꯁꯥꯍꯔꯨꯈꯀꯤ ꯑꯦꯀꯥꯎꯟꯠꯗ ꯂꯨꯄꯥ ꯂꯥꯈ 6 ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯍꯔꯨꯈꯄꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 14 ꯆꯨꯞꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯦꯜ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯗ꯭ꯔꯝ ꯑꯗꯨꯕꯨ ꯂꯪꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯗ꯭ꯔꯝ ꯃꯅꯨꯡꯗꯒꯤ ꯁꯥꯍꯔꯨꯈꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯊꯣꯛꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠ 14-15ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁꯥꯍꯤꯜꯒꯤ ꯃꯈꯥ ꯇꯥꯕ ꯊꯤꯒꯠꯅꯕꯒꯤꯗꯃꯛ ꯁꯥꯍꯤꯜꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄ, ꯑꯀꯤꯕ ꯐꯥꯎꯍꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯍꯤꯜꯒꯤ ꯊꯣꯡ ꯑꯃꯗ ꯄꯤꯛꯆꯔꯗ ꯎꯔꯤꯕ ꯑꯁꯤ ꯊꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯛꯄ ꯃꯈꯜ ꯀꯌꯥꯒꯤ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯕ ꯂꯥꯏ ꯌꯦꯛꯂꯝꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯨ ꯊꯦꯠꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯁꯥꯍꯤꯜ ꯑꯗꯨ ꯃꯍꯩ ꯖꯥꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯍꯥꯏꯅꯔꯝꯃꯤ ꯁꯥꯍꯔꯨꯈꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯥꯍꯔꯨꯈꯀꯤ ꯀꯣꯛ ꯑꯗꯨ ꯁꯥꯍꯤꯜꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯐꯠꯇꯕ ꯃꯍꯩ ꯖꯥꯗꯨꯒꯤꯗꯃꯛ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗ ꯀꯣꯛ ꯑꯗꯨꯕꯨ ꯀꯠꯇꯨꯅ ꯄꯦꯟꯍꯟꯅꯕ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯨꯁꯀꯥꯟꯅ ꯁꯥꯍꯤꯜ ꯑꯁꯤꯕꯨ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯂꯝꯗꯦ, ꯃꯍꯥꯛꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕ ꯈꯛꯇꯅꯤ, ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯍꯤꯜꯅꯗꯤ ꯃꯨꯁꯀꯥꯟꯒ ꯂꯨꯍꯣꯡꯅꯕ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗ ꯁꯥꯍꯤꯜꯅ ꯃꯨꯁꯀꯥꯟꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯆꯤꯡꯊꯈꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯁꯥꯍꯤꯜꯒ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯝꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯁ꯭ꯅꯦꯞꯆꯦꯠꯇ ꯁꯥꯍꯤꯜꯒꯤ ꯃꯃꯥ ꯁꯥꯗꯨꯅ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯁꯥ ꯊꯥꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯅꯤꯁꯥꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯍꯤꯜꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯨꯁꯀꯥꯟꯕꯨ ꯐꯪꯅꯕ ꯇꯧꯈꯤꯕꯅꯤ꯫ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯄꯣꯛꯆꯩꯕꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯍꯔꯨꯈ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯨꯝꯕꯅꯤ, ꯃꯍꯥꯛꯀꯤꯗꯃꯛ ꯊꯦꯡꯅꯒꯅꯤ, ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯥꯍꯔꯨꯈꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯍꯥꯏꯔꯛꯄꯗ ꯃꯨꯁꯀꯥꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯍꯔꯨꯈꯅ ꯁꯦꯜ ꯌꯥꯝ ꯇꯥꯟꯕ ꯀꯜꯂꯝꯃꯤ, ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥꯗ ꯂꯨꯄꯥ ꯂꯥꯈ 3 ꯑꯦꯀꯥꯎꯟꯠꯗ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯍꯔꯨꯈꯅ ꯃꯨꯁꯀꯥꯟꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯅꯤ, ꯃꯍꯥꯛꯅ ꯃꯨꯁꯀꯥꯟꯗ ꯁꯦꯜ ꯀꯌꯥꯝ ꯄꯤꯔꯝꯒꯅꯤ? ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯨꯁꯀꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯨꯁꯀꯥꯟ ꯃꯊꯟꯇꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡ 19 ꯃꯥꯔꯆꯇ ꯁꯥꯍꯔꯨꯈꯀꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯀꯥꯟꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯅ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯍꯔꯨꯈ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ, ꯃꯣꯕꯥꯏꯜ ꯐꯣꯟ, ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯆꯦꯞ ꯆꯦꯠ, ꯌꯨꯝ ꯁꯦꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯐꯥꯒꯠꯄ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠꯇ ꯁꯥꯍꯤꯜ ꯑꯃꯗꯤ ꯃꯨꯁꯀꯥꯟ ꯖꯦꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯔꯠꯇ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯔꯝꯈꯤ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯜꯗ ꯊꯝꯂꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫
ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ WhatsApp ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯤꯡ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ꯫